ꯃꯟꯗꯤꯔ ꯑꯗꯨꯗꯒꯤ ꯇꯥꯔꯛꯂꯤ ꯀꯥꯡꯁꯤꯒꯤ ꯈꯣꯟꯖꯦꯜ꯫ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯅ ꯁꯔꯤꯛ ꯑꯗꯨꯒꯤ ꯊꯧꯔꯤ ꯑꯗꯨ ꯆꯤꯡꯂꯤ꯫ ꯌꯥꯝꯅ ꯉꯜꯂꯤ ꯃꯇꯝꯗꯣ ꯅꯨꯡꯁꯥꯒꯤ ꯃꯉꯥꯜ ꯐꯥꯎꯕ ꯐꯪꯗ꯭ꯔꯤ꯫ ꯁꯨꯃꯥꯡꯗꯅ ꯂꯩꯁꯥꯕꯤ ꯑꯃ ꯋꯥꯏ ꯇꯩꯔꯤ꯫ ꯊꯣꯡꯒꯥꯜꯗꯅ ꯈꯕꯔ ꯌꯣꯟꯕ ꯅꯨꯄꯥ ꯑꯃꯅ ꯈꯕꯔ ꯑꯃ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯈꯕꯔ ꯌꯣꯟꯕ ꯍꯣꯀꯔ ꯑꯗꯨꯅ ꯃꯊꯟꯇ ꯁꯣꯟꯖꯩ꯫ ꯌꯥꯍꯧ ꯉꯟꯈ꯭ꯔꯕꯣꯅꯤ ꯃꯁꯤꯒꯤ ꯏꯃꯨꯡ ꯑꯁꯤ, ꯅꯣꯡꯃꯇ ꯑꯩꯅ ꯍꯟꯒꯦ ꯍꯥꯏꯁꯦ ꯍꯦꯛꯇ ꯉꯝꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯏꯀꯜ ꯑꯗꯨ ꯊꯧꯔꯒ ꯆꯠꯈꯤ꯫ ꯋꯥꯏ ꯇꯩꯔꯝꯕꯤ ꯂꯩꯁꯥꯕꯤꯗꯨ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯒ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯄ ꯂꯣꯏꯔꯒ ꯊꯣꯡꯒꯥꯜꯗꯒꯤ ꯈꯕꯔ ꯑꯗꯨ ꯄꯨꯁꯤꯜꯂꯛꯇꯨꯅ ꯆꯪꯉꯛꯏ꯫ ꯑꯗꯨꯒ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯅꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯂꯥꯏꯒꯤ ꯊꯕꯛ ꯂꯣꯏꯔꯒ ꯑꯍꯜ ꯑꯗꯨꯁꯨ ꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯤ꯫ ꯃꯥꯡꯒꯣꯜ ꯗꯥꯔꯤꯗꯨꯗ ꯐꯝꯂꯒ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ, "ꯕꯦꯝꯃ, ꯁꯅꯥ, ꯂꯥꯎꯅꯦ ꯅꯪꯕꯣ"꯫ ꯏꯃꯨꯡꯗꯒꯤ, "ꯇꯥꯔꯦ ꯑꯕꯣꯛ ꯊꯧꯔꯥꯅꯤ"꯫ ꯅꯨꯄꯤ ꯃꯆꯥꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯀꯩ ꯍꯥꯏꯕꯅꯣ ꯑꯕꯣꯛ ꯊꯧꯔꯥꯅꯤ"꯫ "ꯁꯦꯅꯦ, ꯂꯥꯏꯒꯤ ꯕꯥꯜꯕꯣꯛ ꯑꯁꯤ ꯈꯔ ꯂꯧꯁꯤꯜꯂꯨꯅꯦ꯫ ꯉꯁꯤꯗꯤ ꯑꯦꯀꯥꯗꯁꯤ ꯑꯣꯏꯔꯤꯅꯤ, ꯑꯩꯒꯤ ꯆꯥꯛ ꯍꯥꯞꯆꯤꯜꯂꯨꯅꯤꯀꯣ"꯫ ꯑꯍꯜ ꯑꯣꯏꯔꯀꯥꯟꯁꯤꯗ ꯑꯕꯣꯛ ꯊꯧꯔꯥꯅꯤꯁꯤꯃ ꯑꯦꯀꯥꯗꯁꯤ ꯆꯔꯥ ꯍꯦꯟꯗꯨꯅ ꯇꯧꯏꯗꯨꯕꯣ ꯍꯛꯆꯥꯡ ꯁꯣꯟꯊꯈꯤꯕ ꯅꯨꯃꯤꯠꯇ ꯗꯥꯛꯇꯔ ꯀꯥꯟꯅꯅꯤꯀꯣ꯫ ꯑꯩꯅꯦ ꯁꯤꯔꯁꯨ ꯁꯨꯝ ꯌꯨꯝꯁꯤꯗ ꯁꯤꯖꯒꯦꯀꯣ, ꯅꯈꯣꯏꯒꯤ ꯗꯥꯛꯇꯔꯥ ꯍꯥꯏꯗꯨꯗꯤꯅꯦ ꯑꯩ ꯆꯠꯆꯔꯣꯏ꯫ ꯑꯕꯣꯛ ꯊꯧꯔꯥꯅꯤꯁꯤꯃ ꯀꯤꯒꯟꯈ꯭ꯔꯦ꯫ ꯀꯤꯕꯒꯤ ꯋꯥ ꯅꯠꯇꯦꯅꯦ, ꯑꯣꯟꯊꯣꯛꯅꯁꯨ ꯃꯣꯠꯈ꯭ꯔꯦ꯫ ꯀꯅꯥꯒꯤ ꯃꯥꯡꯉꯤ ꯈꯪꯗꯦ ꯁꯦꯡꯉꯤ ꯈꯪꯗꯦ ꯑꯃꯨꯛ ꯇꯣꯏꯕ꯫ ꯗꯣꯛꯇꯔ ꯍꯣꯁꯄꯤꯇꯥꯜꯗꯗꯤ ꯃꯩꯇꯩ ꯍꯥꯏꯕ ꯕ꯭ꯔꯥꯍꯃꯟ ꯍꯥꯏꯕ ꯂꯩꯇꯦ, ꯖꯥꯇꯤ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯌꯦꯡꯗꯣꯏꯅꯤ꯫ ꯑꯩꯅ ꯗꯥꯛꯇꯔ ꯑꯣꯏꯔꯦꯗꯅ ꯃꯨꯁꯂꯤꯝ ꯑꯣꯏꯒꯦꯔꯥ ꯇ꯭ꯔꯥꯏꯕꯦꯜ ꯑꯣꯏꯒꯦꯔꯥ ꯑꯅꯥꯕꯗꯣ ꯌꯦꯡꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ꯫ ꯈꯪꯖꯗ꯭ꯔꯦ ꯅꯈꯣꯏ ꯂꯥꯏꯔꯤꯛ ꯍꯩꯕꯤꯁꯤꯡꯁꯤꯅ ꯑꯃꯨꯛ ꯇꯣꯏꯕ꯫ ꯅꯃꯥꯗꯤ ꯀꯔꯤ ꯇꯧꯍꯧꯔꯤ? ꯑꯁꯨꯛ ꯊꯦꯡꯂꯕꯁꯤ ꯐꯥꯎꯕ ꯃꯔꯨꯝ ꯀꯣꯟꯗꯅ ꯂꯩꯔꯕ꯭ꯔꯥ? ꯃꯔꯝꯆꯠ ꯑꯁꯤ ꯎꯅꯤ ꯍꯥꯏꯗꯅꯅꯤ ꯏꯆꯥ ꯅꯨꯄꯥꯗꯣ ꯉꯟꯅ ꯏꯁꯣꯔꯅ ꯂꯧꯁꯤꯟꯈ꯭ꯔꯤꯕꯁꯤ꯫ ꯑꯍꯜ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯋꯥ ꯌꯥꯝꯅ ꯉꯥꯡꯕꯅꯤ ꯃꯥꯂꯤꯀꯥ꯫ ꯒꯣꯕꯤꯟꯗ ꯀꯥꯕꯤ ꯑꯍꯜꯅꯤ, ꯏꯁꯣꯔ ꯅꯤꯡꯖꯈ꯭ꯔꯕ꯫ ꯃꯆꯥꯅꯨꯄꯥ ꯑꯅꯤ ꯂꯩꯕꯗ ꯃꯆꯥꯅꯨꯄꯥ ꯀꯣꯛꯍꯟ ꯂꯥꯏꯍꯟ ꯁꯅꯥꯖꯥꯎꯕꯅ ꯃꯩꯇꯩ ꯅꯤꯉꯣꯜ ꯂꯩꯃꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯏ꯫ ꯃꯃꯧ ꯑꯣꯏꯅꯗꯤ ꯂꯧꯁꯤꯟꯈꯤ, ꯑꯗꯨꯕꯨ ꯃꯈꯨꯠ ꯆꯥꯗꯦ꯫ ꯃꯥꯂꯤꯀꯥ ꯑꯅꯝ ꯇꯥꯜꯂꯤ ꯍꯅꯨꯊꯪꯁꯤꯗ꯫ ꯁꯅꯥꯖꯥꯎꯕ ꯑꯃꯗꯤ ꯂꯩꯃ ꯃꯆꯥꯅꯨꯄꯥ ꯑꯃ ꯍꯥꯟꯅ ꯐꯪꯖꯩ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯆꯥꯅꯨꯄꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯃꯨꯛ ꯐꯪꯖꯕꯅꯤ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯅ ꯋꯥꯠꯇꯦ, ꯂꯧ ꯌꯥꯝꯅ ꯂꯩ ꯃꯥꯂꯤꯀꯥꯒꯤ ꯃꯤꯡꯗ꯫ ꯃꯄꯥꯝ ꯂꯝꯗꯝ ꯏꯅꯥꯛ ꯈꯨꯜꯂꯤ, ꯅꯥꯏꯇꯣꯝ ꯌꯥꯎꯕꯤꯅꯤ ꯃꯥꯂꯤꯀꯥ꯫ ꯍꯧꯖꯤꯛ ꯒꯣꯕꯤꯟꯗ ꯀꯥꯔꯤꯕꯁꯤꯁꯨ ꯃꯇꯝ ꯂꯦꯟꯕꯒꯤ ꯃꯇꯧꯗ ꯆꯠꯆꯕꯅꯤ꯫ ꯂꯨꯍꯣꯡꯕꯗ ꯁꯥꯃꯨ ꯇꯣꯡꯂꯛꯄꯤꯅꯤ ꯋꯥꯔꯤꯅꯩ ꯂꯩꯀꯥꯏꯅ꯫ ꯁꯅꯥꯖꯥꯎꯕ ꯄꯣꯛꯄ ꯃꯄꯥꯗꯤ ꯊꯣꯏꯅ ꯅꯨꯡꯉꯥꯏꯕ ꯏꯃꯨꯡ ꯅꯠꯇꯦ꯫ ꯃꯥꯂꯤꯀꯥ ꯊꯦꯡꯅꯔꯨꯕꯗꯒꯤ ꯃꯔꯥꯏꯕꯛ ꯊꯝꯕꯥꯜ ꯁꯥꯠꯈꯤꯕꯅꯤ ꯍꯥꯏꯅꯩ꯫ ꯃꯥꯂꯤꯀꯥꯒꯤ ꯃꯄꯥ ꯏꯕꯨꯡꯉꯣ ꯇꯣꯃꯥꯜꯒꯤꯅ ꯃꯀꯨ ꯏꯕꯨꯡꯉꯣꯅ ꯁꯤꯟꯕꯤꯗꯨꯅ ꯒꯣꯕꯤꯟꯗꯗ ꯄꯨꯖꯥꯔꯤ ꯑꯣꯏꯕ ꯐꯪꯖꯈꯤ꯫ ꯀꯨꯏꯗꯦ ꯑꯗꯨꯕꯨ ꯁꯅꯥꯖꯥꯎꯕꯒꯤ ꯃꯅꯥꯎ ꯁꯅꯥꯇꯣꯝꯕꯅ ꯆꯍꯤ 2.5 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯅꯣꯡꯒꯥꯈꯤ꯫ ꯃꯆꯥ ꯄꯤꯁꯛꯁꯤꯡ ꯑꯁꯤ ꯃꯊꯟꯅꯇꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯃꯥꯂꯤꯀꯥ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯁꯅꯥꯖꯥꯎꯕꯒꯤ ꯃꯐꯝꯗ ꯑꯁꯥ ꯌꯥꯝꯅ ꯇꯧꯈꯤꯕꯅꯤ꯫ ꯃꯌꯨꯝꯒꯤ ꯃꯕꯨꯡꯁꯤꯡꯒ ꯇꯥꯟꯅꯗꯨꯅ ꯒꯨꯋꯥꯍꯥꯇꯤꯗ ꯐꯥꯎꯕ ꯃꯍꯩ ꯇꯝꯍꯜꯂꯤ꯫ ꯂꯩꯀꯥꯏꯁꯤꯗ ꯃꯈꯣꯏ ꯈꯔ ꯈꯛꯇꯕꯨ ꯑꯣꯏꯔꯝꯒꯅꯤ ꯃꯄꯥꯟꯂꯝꯗ ꯆꯠꯇꯨꯅ ꯃꯍꯩ ꯇꯝꯍꯜꯂꯨꯕꯁꯤ ꯃꯇꯝꯗꯨꯗ꯫ MA ꯇꯝꯕ ꯂꯣꯏꯕꯒꯤ ꯁꯨꯇꯤ ꯊꯣꯛꯂꯛꯄꯗꯅꯤ ꯂꯩꯃꯕꯨ ꯄꯨꯁꯤꯜꯂꯛꯈꯤꯕ꯫ ꯃꯥꯂꯤꯀꯥ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯄꯤ꯫ ꯊꯥꯖꯗꯕꯅꯤ, ꯈꯜꯂꯨꯗꯕꯅꯤ ꯃꯆꯥꯅ ꯑꯁꯨꯝ ꯇꯧꯔꯛꯀꯅꯤ꯫ ꯂꯩꯃꯅ ꯀꯅꯥ, ꯃꯇꯧ ꯀꯔꯝꯅ ꯁꯅꯥꯖꯥꯎꯕꯒ ꯊꯦꯡꯅꯈꯤꯕ? ꯂꯩꯃ ꯃꯥꯂꯤꯀꯥꯒꯤ ꯑꯋꯨꯜꯂꯧ ꯑꯗꯨꯕꯨ ꯎꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯆꯥ ꯅꯤꯉꯣꯜꯅꯤ꯫ ꯁꯅꯥꯖꯥꯎꯕꯒ ꯃꯥꯒ ꯀꯨꯏꯔꯦ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯛꯄ꯫ ꯇꯣꯏꯅ ꯎꯅꯗ꯭ꯔꯕꯁꯨ ꯆꯤꯊꯤ ꯊꯥꯅꯗꯨꯅ ꯇꯦꯂꯤꯐꯣꯟꯗ ꯄꯥꯎ ꯐꯥꯎꯅꯕꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯃꯥ ꯃꯄꯥꯗ ꯃꯆꯥꯅ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯨ ꯆꯠꯅꯔꯝꯗꯦ꯫ ꯌꯥꯝꯅ ꯍꯪꯒꯣꯏꯅꯔꯤꯕ ꯃꯇꯝꯅꯤ꯫ ꯌꯥꯝꯅ ꯍꯩꯅ ꯂꯣꯠꯈ꯭ꯔꯦ ꯁꯅꯥꯖꯥꯎꯕꯅ ꯃꯃꯥ ꯏꯕꯦꯝꯃ ꯃꯥꯂꯤꯀꯥꯒꯤ ꯃꯐꯝꯗꯒꯤ꯫ ꯃꯔꯥꯏꯕꯛꯅ ꯊꯤꯔꯤꯁꯨ ꯁꯅꯥꯖꯥꯎꯕ ꯃꯆꯥꯅꯨꯄꯤꯅ ꯆꯍꯤ 5 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ꯫ ꯐꯔꯦ, ꯁꯅꯥꯖꯥꯎꯕꯒꯤ ꯑꯣꯏꯕ ꯃꯔꯝꯗ ꯈꯔ ꯍꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯥꯂꯤꯀꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕ ꯁꯅꯥꯇꯣꯝꯕꯒꯤ ꯃꯇꯥꯡꯗ ꯂꯥꯛꯂꯒꯦ꯫ ꯁꯅꯥꯇꯣꯝꯕ ꯒ꯭ꯌꯥꯟ ꯇꯥꯏ, ꯃꯁꯛ ꯐꯖꯩ, ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯌꯥꯏ ꯑꯣꯏꯔꯞ ꯍꯩ, ꯑꯗꯨꯕꯨ ꯃꯌꯥꯝꯕꯒꯨꯝꯅ
BA MAD ꯑꯣꯏꯍꯧꯗ꯭ꯔꯤ ꯀ꯭ꯂꯥꯁ 10 ꯐꯥꯎꯕ ꯇꯝꯂꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯈꯥ ꯇꯝꯊꯕ ꯉꯝꯗꯕꯒꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯃꯁꯥ ꯁꯣꯟꯇꯛ ꯇꯧꯔꯛꯏ ꯑꯗꯨꯅ ꯃꯃꯥ ꯏꯕꯦꯝꯃ ꯃꯥꯂꯤꯀꯥꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗꯁꯨ ꯊꯝꯕ ꯄꯥꯝꯂꯛꯇꯦ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯌꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯃꯃꯥꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯩ ꯃꯁꯥꯒꯤ ꯆꯍꯤ 50 ꯃꯌꯥ ꯂꯩꯔꯕꯁꯤ ꯐꯥꯎꯕ ꯃꯃꯥꯅ ꯃꯃꯧ ꯑꯃ ꯊꯤꯔꯦ ꯌꯨꯝꯁꯤꯗ ꯕ꯭ꯔꯥꯍ꯭ꯃꯟ ꯅꯤꯉꯣꯜ ꯑꯃꯇꯪꯅ ꯃꯃꯧ ꯑꯣꯏꯕꯗꯨ ꯃꯥꯂꯤꯀꯥꯅ ꯄꯥꯝꯂꯤ ꯐꯪꯒꯗꯧꯔꯤꯕ꯭ꯔꯥ ꯃꯥꯅ ꯈꯟꯖꯔꯤꯕꯁꯤꯕꯨ ꯂꯩꯃꯁꯨ ꯇꯥꯏ ꯃꯥꯂꯤꯀꯥꯅ ꯉꯥꯡꯁꯛꯈꯤꯕꯁꯤꯡꯗꯨ ꯂꯣꯏꯅ ꯇꯥꯍꯧꯏ ꯑꯗꯨꯕꯨ ꯃꯥ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯗꯦ ꯏꯃꯨꯡꯗ ꯃꯥꯒꯤ ꯇꯧꯒꯗꯧ ꯃꯊꯧ ꯇꯧꯗꯨꯅ ꯂꯩꯔꯤ ꯁꯅꯥꯇꯣꯝꯕꯁꯨ ꯂꯥꯏꯒꯤ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯝꯂꯒ ꯆꯪꯂꯛꯂꯤ ꯃꯃꯥꯅ ꯄꯣꯔꯣꯛ ꯁꯣꯟꯕꯗꯨ ꯇꯥꯕꯗ ꯍꯥꯏꯔꯛꯏ ꯃꯥ ꯀꯔꯤꯅꯣ ꯅꯣꯡ ꯉꯥꯟꯕꯒ ꯁꯩꯔꯦꯡ ꯊꯤꯗꯅ ꯂꯩꯔꯝꯃꯤꯁꯤꯅ ꯀꯅꯥꯅꯕꯨ ꯉꯥꯡꯗ꯭ꯔꯗꯤ ꯀꯔꯤꯅꯣ ꯃꯥꯅ ꯇꯧꯔꯤꯁꯤꯕꯨ ꯃꯧ ꯀꯅꯥꯅ ꯇꯧꯅꯒꯦ ꯍꯥꯏꯕ ꯏꯇꯩꯃꯗꯤ ꯉꯁꯥꯏꯅ ꯏꯃꯥ ꯍꯧꯒꯠꯇ꯭ꯔꯤꯉꯩꯗ ꯍꯧꯒꯠꯈ꯭ꯔꯦꯅ ꯏꯃꯥꯅꯗꯤ ꯈꯪꯍꯧꯗ꯭ꯔꯒ ꯏꯃꯨꯡꯒꯤ ꯂꯥꯟ ꯍꯧꯔꯛꯅꯕ ꯃꯩ ꯆꯨꯔꯛꯀꯅꯨꯀꯣ ꯃꯩꯅꯥ ꯆꯨꯔꯛꯀꯅꯨ ꯍꯩ ꯅꯪꯃꯁꯨ ꯇꯥꯅꯤꯡꯗꯦꯀꯣ ꯃꯥꯂꯤꯀꯥꯗꯨ ꯃꯥꯅ ꯉꯝꯂꯔꯣꯏ ꯍꯥꯏꯕ ꯈꯪꯂꯕꯅꯤꯅ ꯁꯥꯎꯁꯟꯅꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯃꯥꯂꯤꯀꯥ ꯆꯪꯈꯤꯕꯒ ꯂꯩꯃ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯇꯣꯝꯕ ꯉꯁꯤ ꯑꯣꯏꯔꯝꯒꯅꯤ ꯅꯩꯒꯥ ꯄ꯭ꯔꯥꯅꯦꯁꯣꯔ ꯍꯣꯏꯒꯤ ꯁꯣꯔꯥꯠꯇꯣ ꯍꯣꯏ ꯏꯇꯩꯃ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯁꯅꯥꯇꯣꯝꯕ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥꯗꯨ ꯏꯃꯨꯡꯗꯒꯤ ꯍꯥꯏꯔꯛꯏ ꯏꯃꯥ ꯒ꯭ꯌꯥꯁ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯁꯅꯥꯇꯣꯝꯕꯅ ꯑꯌꯥꯎꯕ ꯂꯩꯇ꯭ꯔꯕ꯭ꯔꯅꯦ ꯁꯅꯥ ꯂꯩꯌꯦ ꯊꯥꯡꯖꯤꯟꯕ ꯉꯝꯗ꯭ꯔꯕ ꯑꯩꯈꯣꯏ ꯇꯥꯃꯣꯁꯤꯁꯨ ꯀꯨꯝꯚꯀꯔꯅ ꯁꯥꯗꯅ ꯁꯨꯝ ꯇꯨꯝꯗꯅ ꯂꯩ ꯑꯩꯅ ꯍꯥꯏꯁꯤ ꯇꯥꯔꯤꯕꯅꯤ ꯃꯊꯨꯟꯗ ꯃꯅꯥꯗ ꯍꯥꯞꯇꯦ ꯑꯩꯁꯤ ꯀꯣꯂꯦꯖꯁꯨ ꯆꯠꯇꯣꯏꯅꯤ ꯅꯣꯡꯃꯇ ꯒ꯭ꯌꯥꯟ ꯇꯥꯅ ꯆꯠꯀꯦꯁꯦ ꯁꯨꯛꯐꯪ ꯍꯦꯛ ꯐꯪꯍꯟꯗꯦ ꯆꯥꯛ ꯑꯃꯨꯛ ꯊꯣꯡꯍꯟ ꯑꯃꯃꯨꯛ ꯇꯧꯍꯟ ꯈꯥꯇꯣꯟ ꯅꯪꯁꯨ ꯏꯟꯗꯣꯝꯆꯥ ꯑꯃ ꯀꯣꯛ ꯄꯨꯁꯤꯜꯂꯣ ꯀꯩꯗꯧꯔꯒꯦ ꯍꯧꯖꯤꯛꯐꯥꯎ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗꯦꯕ ꯍꯩ ꯃꯆꯤꯟꯁꯦ ꯀꯕꯣꯛ ꯄꯣꯛꯄꯗꯧꯅ ꯄꯣꯗ꯭ꯔꯣꯛ ꯄꯣꯗ꯭ꯔꯣꯛ ꯄꯣꯏꯅꯦ ꯍꯅꯨꯔꯕ ꯑꯩꯉꯣꯟꯁꯤꯗꯕꯨ ꯅꯨꯄꯤ ꯄꯨꯁꯤꯜꯂꯨ ꯍꯥꯏꯕꯒꯤ ꯃꯍꯨꯠ ꯅꯕꯨꯡꯁꯤꯗ ꯑꯣꯏꯅ ꯍꯥꯏꯌꯨ ꯃꯉꯣꯟꯗꯗꯤ ꯀꯅꯥꯅ ꯂꯩꯕꯤꯗꯣꯏꯕ ꯃꯇꯟ ꯏꯇꯟ ꯇꯜꯂꯗꯅ ꯃꯅꯥꯛꯇ ꯂꯩꯕ ꯄꯣꯠ ꯐꯥꯎꯕ ꯑꯩ ꯀꯧꯔꯒ ꯂꯧꯍꯟꯕ ꯃꯉꯣꯟꯗꯕ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯤꯗꯤ ꯌꯥꯝ ꯁꯤꯡꯕꯅꯤ ꯈꯥꯇꯣꯟ ꯍꯣꯏꯁꯦ ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯤ ꯏꯆꯥꯅ ꯏꯍꯦꯟ ꯍꯦꯜꯂꯦ ꯂꯥꯎ ꯈꯥꯇꯣꯟ ꯊꯥꯡꯖꯟꯕꯤꯔꯒꯦ ꯊꯥꯒꯠꯂꯒ ꯇꯤꯀꯤ ꯄꯤꯖꯕꯝꯁꯨ ꯀꯟꯅ ꯇꯧꯔꯤ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩꯉꯣꯟꯗ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯊꯟꯇ ꯁꯣꯟꯖꯍꯧꯏ ꯐꯃꯨꯡꯗꯒꯤ ꯂꯣꯏꯖꯤꯡꯅ ꯅꯨꯄꯥ ꯑꯅꯤꯒꯤ ꯉꯥꯔꯤꯒ ꯑꯣꯟꯅꯔꯛꯄ ꯅꯪꯒ ꯑꯩꯒ ꯃꯥꯟꯅ ꯌꯥꯕ꯭ꯔꯣ ꯍꯩ ꯑꯆꯧꯕ ꯇꯥꯅꯤꯡꯗꯦꯀꯣ ꯑꯉꯥꯡꯁꯤꯗ ꯀꯛ ꯍꯧꯗꯧ ꯁꯔꯨꯛꯄꯨꯗꯤ ꯍꯧꯒꯠꯂꯨ ꯅꯪꯃꯁꯨ ꯑꯉꯥꯡꯅ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯀꯨꯝꯚꯀꯔꯅꯤꯒꯤ ꯃꯆꯥ ꯃꯁꯨ ꯃꯥꯟꯁꯤꯜꯂꯛꯏ ꯉꯔꯥꯡ ꯊꯦꯡꯅ ꯇꯨꯝꯕꯒꯤ ꯇꯧꯕꯅꯤ ꯑꯩꯕꯨ ꯅꯍꯥꯟꯈꯩ ꯀꯌꯥꯝ ꯊꯦꯡꯅ ꯍꯧꯒꯠꯂꯗꯅ ꯁꯅꯥꯇꯣꯝꯕꯅ ꯅꯪꯉꯣꯟꯗꯗꯤ ꯀꯅꯥꯅ ꯊꯦꯡꯅ ꯇꯨꯝꯃꯨ ꯍꯥꯏꯔꯛꯏꯕ ꯍꯥ ꯀꯥꯟꯅꯕ ꯊꯕꯛ ꯑꯃ ꯇꯧꯗꯅ ꯂꯩꯕꯗꯤ ꯑꯣꯏꯔꯝꯃꯣꯏ ꯅꯣꯡ ꯉꯥꯟꯕꯗꯒꯤꯅ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎꯕ ꯐꯣꯟ ꯄꯥꯏꯗꯅ ꯂꯩꯔꯤ ꯑꯣꯏꯔꯝꯒꯅꯤꯅꯦ ꯉꯥꯡꯉꯨ ꯃꯁꯤ ꯅꯣꯏ ꯃꯌꯥꯝꯅ ꯂꯨꯅ ꯇꯧꯃꯟꯕꯗꯒꯤ ꯃꯥꯡꯕ ꯍꯧꯔꯕꯅꯤ ꯁꯅꯥꯇꯣꯝꯕꯗꯤ ꯅꯨꯡꯇꯤꯒꯤ ꯑꯣꯏꯅ ꯇꯥꯔꯕ ꯃꯆꯤꯜ ꯃꯅꯥꯎꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯝꯂꯒ ꯃꯅꯤꯡꯊꯣꯡꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯂꯣꯏꯖꯤꯡꯗꯨ ꯃꯥꯒꯤ ꯐꯃꯥꯡꯗꯒꯤ ꯁꯦꯟꯗꯜ ꯑꯃꯅ ꯌꯥꯡꯒꯣꯏ ꯁꯅꯥ ꯇꯝꯅ ꯂꯪꯉꯛꯄꯗ ꯌꯥꯡꯒꯣꯏ ꯁꯅꯥꯗꯗꯤ ꯄꯥꯟꯗ꯭ꯔꯗꯅ ꯃꯄꯥꯟꯗꯒꯤ ꯆꯪꯂꯛꯄꯤ ꯃꯕꯣꯛꯇ ꯍꯦꯛ ꯄꯥꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯊꯣꯔꯥꯏ ꯃꯆꯥ ꯀꯅꯥꯅꯣ ꯂꯣꯏꯖꯤꯡꯗꯨ ꯀꯥꯡꯈꯟꯗꯨ ꯐꯠ ꯍꯥꯏꯖꯤꯟꯈ꯭ꯔꯦ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯅꯣꯛꯄꯗꯨ ꯎꯕꯗ ꯍꯟꯅꯨꯕꯤꯗꯨ ꯃꯉꯣꯟꯗ ꯑꯣꯏꯅ ꯑꯣꯟꯁꯤꯜꯂꯛꯏ ꯅꯌꯥ ꯍꯤꯒꯠꯇꯅ ꯂꯩꯌꯨꯀꯣ ꯅꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯥꯒꯤ ꯀꯥ ꯂꯩꯔꯤꯕ ꯗꯣꯝꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯃꯥꯂꯤꯀꯥ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯃꯊꯟꯇ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯊꯕꯛꯁꯨ ꯇꯧꯕ ꯃꯤꯋꯥꯁꯨ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯂꯩꯁꯥꯕꯤ ꯀꯩ ꯏꯟꯁꯥꯡꯅꯣ ꯃꯨꯔꯨꯝ ꯁꯣꯟꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯤ ꯂꯥꯛꯄ ꯎꯍꯧꯗꯕꯅꯤ ꯏꯈꯪ ꯈꯪꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ ꯑꯩꯈꯣꯏ ꯀꯨꯝꯚꯀꯔꯅꯗꯤ ꯍꯧꯒꯠꯇ꯭ꯔꯤꯕꯅꯤ ꯇꯥꯃꯣ ꯇꯥꯕ꯭ꯔꯣ ꯅꯃꯥꯟꯅꯕ ꯂꯥꯛꯑꯦ ꯀꯅꯥꯅꯣ ꯁꯤꯗ ꯆꯪꯉꯣ ꯁꯣꯝꯗ ꯂꯣꯏꯖꯤꯡꯒꯤ ꯃꯃꯥꯟꯅꯕꯗꯣ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯅꯣꯛꯃꯤ ꯇꯧꯔꯝꯂꯒ ꯂꯣꯏꯖꯤꯡꯒꯤ ꯀꯥꯗꯨꯗ ꯆꯪꯈ꯭ꯔꯦ ꯀꯨꯏꯗꯦ ꯂꯣꯏꯖꯤꯡꯗꯨ ꯈꯣꯟꯖꯦꯜ ꯀꯜꯂꯞꯅ ꯃꯍꯥ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕꯁꯨ ꯍꯥꯏꯔꯛꯇꯕ ꯑꯗꯨꯒ ꯐꯠꯀ ꯐꯥꯎꯖꯤꯜꯂꯗꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯂꯥꯁ ꯑꯋꯥꯔꯗ ꯈꯪꯕꯅꯤ ꯍꯥꯟꯅꯗꯩꯕꯨꯗꯤ ꯊꯣꯛꯂꯛꯀꯦꯅ ꯍꯥꯏꯕ ꯑꯗ ꯑꯩꯈꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯌꯥꯅꯤ ꯌꯥꯔꯣꯏꯅ ꯈꯔ ꯉꯥꯡꯅ ꯁꯛꯅꯔꯀꯥꯟꯗꯅꯤ ꯑꯩꯅ ꯉꯝꯗꯅ ꯊꯣꯛꯂꯛꯏꯁꯦ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯗꯣꯏꯕ ꯁꯤꯅ ꯆꯩꯔꯥꯎꯕꯁꯨ ꯌꯥꯎꯕ ꯌꯥꯅ ꯂꯩ ꯈꯪꯗꯦ ꯊꯣꯛꯂꯛꯄꯗꯤ ꯑꯩꯅ ꯉꯝꯅ ꯊꯣꯛꯂꯛꯏ ꯑꯩꯈꯣꯏ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯌꯦꯡꯈꯤꯕ ꯇꯥꯔꯦ ꯆꯩꯔꯥꯎꯕ ꯐꯥꯎ ꯂꯩꯔꯗꯤ ꯊꯥꯕꯜ ꯈꯔ ꯀꯥꯎꯊꯔꯨꯁꯤꯗꯅ ꯀꯩ ꯍꯥꯏꯒꯦ ꯀꯨꯏꯔꯝꯃꯅꯤ ꯀꯩꯅꯣ ꯍꯣꯏꯅꯦ ꯆꯣꯡꯒꯗꯕꯅꯤꯅꯦ ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗꯣ
ꯁꯑꯣꯝꯕꯨꯡꯒꯤ ꯏꯅꯦ ꯀꯥꯃꯩꯒꯤ ꯃꯔꯤꯜꯗꯣ ꯈꯤꯇ ꯎꯅꯔꯨꯁꯤ ꯍꯥꯏꯕꯨ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ? ꯂꯣꯏꯖꯤꯡꯅ ꯑꯩꯅ ꯀꯔꯝ ꯀꯥꯟꯗ ꯅꯣ ꯍꯥꯏꯕ ꯌꯥꯎꯈ꯭ꯔꯕꯒꯦ? ꯑꯩꯒ ꯄ꯭ꯔꯥꯅꯦꯁꯣꯔ ꯂꯥꯏꯠꯁꯤꯗꯤ ꯅꯪꯅ ꯁꯥꯏꯗꯕ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯣ? ꯈꯥꯡꯊꯣꯟꯁꯤꯁꯨ ꯁꯥꯏꯒꯦ ꯍꯥꯏꯔꯕ ꯁꯣꯏꯗ꯭ꯔꯦꯅ ꯈꯔ ꯈꯔꯕꯨ ꯁꯥꯏꯕ ꯍꯧꯔꯕꯅꯤ꯫ ꯅꯪ ꯉꯥꯛꯇ ꯐꯝꯃꯝ, ꯑꯩ ꯕ꯭ꯔꯁ ꯑꯝꯇ ꯇꯧꯔꯨꯈꯤꯒꯦ, ꯀꯨꯏꯔꯣꯏ꯫ ꯍꯣꯏ, ꯑꯩꯅ ꯃꯟꯗꯝ ꯑꯃ ꯏꯆꯦꯟ ꯆꯦꯜꯂꯛꯏ ꯈꯜꯂꯤ, ꯅꯪ ꯄꯨꯝꯕꯒꯤ ꯑꯣꯏꯔꯦ꯫ ꯂꯣꯏꯁꯤꯡ ꯋꯥꯗꯤ ꯉꯥꯡꯗꯅ ꯃꯉꯛ ꯈꯖꯤꯛ ꯏꯜꯂꯝꯃꯒ ꯕ꯭ꯔꯁ ꯄꯥꯏꯗꯨꯅ ꯊꯣꯛꯈꯤ꯫ ꯆꯥꯛꯈꯨꯝꯗꯅ ꯂꯩꯃ ꯆꯪꯉꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯗ ꯀꯅꯥ ꯂꯥꯛꯀꯦ ꯁꯨꯃꯥꯡꯗ ꯒꯥꯔꯤ ꯑꯃ ꯈꯥꯝꯍꯧꯔꯤꯁꯤꯅ? ꯇꯥꯃꯣꯒꯤ ꯃꯃꯥꯟꯅꯕ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯋꯥ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯃꯃꯥ ꯂꯩꯃꯅ ꯍꯥꯏꯃ, ꯏꯕꯨꯡꯉꯣ ꯀꯩꯐꯥ ꯏꯆꯥ ꯑꯣꯏꯔꯦꯀꯣ? ꯅꯠꯇꯦ, ꯀꯔꯤ ꯅꯨꯃꯤꯠꯇ ꯊꯣꯛꯂꯛꯏꯅꯣ? ꯁꯨꯇꯤꯅ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯔꯤꯕ? ꯀꯌꯥꯝ ꯋꯥꯠꯂꯤ ꯑꯥꯗ ꯂꯩꯒꯗꯕꯗꯤ? ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯌꯧꯁꯤꯜꯂꯛꯏ, ꯂꯥꯛꯀꯦ ꯈꯟꯕꯅꯤ꯫ ꯃꯣꯏ ꯑꯦꯔꯣꯄ꯭ꯂꯦꯟ ꯍꯥꯏꯁꯦ ꯇꯣꯡꯕ ꯅꯨꯡꯉꯥꯏꯕ ꯃꯥꯟꯕꯩ ꯋꯥꯅꯤ, ꯌꯥꯝ ꯋꯥꯏꯗ ꯏꯃꯥ꯫ ꯃꯣꯟꯒ ꯀꯣꯛꯀ ꯍꯦꯛ ꯁꯝꯅꯔꯨꯕꯗꯒꯤ ꯑꯗꯨꯝ ꯅꯤꯟꯗ꯭ꯔꯥ ꯗꯦꯕꯤꯅ ꯍꯨꯝ ꯑꯗꯨꯝ ꯁꯨꯝꯕꯤꯈꯤꯗꯅ ꯉꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯂꯥꯛꯑꯕꯅꯤ꯫ ꯅꯠꯇꯦ ꯏꯃꯥ, ꯀꯔꯤ ꯆꯥꯒꯦ? ꯅꯪ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯅꯠꯇꯦ ꯀꯔꯤꯅꯣ ꯃꯤ? ꯂꯣꯏꯖꯤꯡꯒꯤ ꯃꯆꯦ ꯑꯣꯏꯅ ꯃꯥꯟꯁꯤꯜꯂꯛꯏ꯫ ꯅꯠꯇꯦ, ꯃꯆꯦ ꯅꯠꯇꯦ, ꯃꯆꯜꯅꯤ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯗꯣ ꯁꯨꯛꯇꯣꯛꯂꯒ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯕꯗꯣ ꯀꯩꯐꯥ ꯎꯍꯧꯔꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯊꯥꯖꯗꯕ ꯃꯤ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ, ꯑꯉꯥꯡ ꯂꯩꯁꯥꯕꯤꯒ ꯁꯥꯔꯗꯅ꯫ ꯂꯩꯁꯥꯕꯤꯅ ꯂꯩꯁꯥꯕꯤ ꯁꯥꯗ꯭ꯔꯗꯤ ꯃꯧ ꯁꯥꯒꯗ꯭ꯔꯣ? ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯄꯥꯈꯨꯝ ꯄꯤꯔꯛꯏ ꯀꯩꯐꯥꯅ꯫ ꯆꯍꯤ ꯑꯃꯅꯤꯒꯤ ꯃꯃꯥꯡꯗꯗꯤ ꯄꯔꯗꯥꯔ ꯃꯔꯨꯝꯗ ꯂꯣꯠꯄꯅꯤ, ꯋꯥ ꯉꯥꯡꯕꯒ ꯌꯥꯝ ꯍꯩꯔꯝꯃꯤꯅ ꯏꯃꯥ꯫ ꯑꯣ, ꯉꯥꯡꯅ ꯁꯛꯅꯕ ꯉꯝꯗ꯭ꯔꯕꯅꯤ꯫ ꯑꯃꯗꯨꯅ ꯀꯔꯥꯏ ꯆꯠꯈ꯭ꯔꯦ? ꯃꯅꯤꯡꯗ ꯕ꯭ꯔꯁ ꯇꯧꯔꯨꯅꯤ ꯍꯥꯏꯔꯝꯕꯅꯤ꯫ ꯄꯨꯡ 9:10 ꯇꯥꯔꯀꯥꯟ ꯍꯧꯒꯠꯂꯒ ꯃꯁꯤꯃꯅꯦ ꯉꯥꯛ ꯐꯝꯍꯧꯈꯣꯀꯣ ꯏꯃꯥꯅꯦ, ꯐꯤ ꯑꯀꯛꯄꯁꯤꯡꯁꯦ ꯂꯂꯣꯟꯕꯤꯁꯤꯡꯗ ꯑꯃꯨꯛꯇ ꯄꯤꯊꯣꯛꯂꯨꯈꯤꯒꯦ, ꯂꯩꯕꯨ ꯂꯩꯔꯝꯈꯤꯗ꯭ꯔꯥ ꯈꯪꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯩꯃ ꯊꯣꯛꯈ꯭ꯔꯦ ꯀꯩꯐꯥꯗꯣ꯫ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯝꯇ ꯊꯛꯀꯦꯗꯅ? ꯌꯥꯡꯒꯣꯏꯁꯅꯥ ꯃꯃꯥꯏ ꯂꯩꯊꯣꯔꯛꯂꯒ ꯃꯈꯨꯠ ꯌꯦꯗꯨ ꯊꯥꯡꯒꯠꯂꯒ ꯍꯥꯏꯔꯛꯏ꯫ ꯁꯤꯎꯕ꯭ꯔꯥ? ꯏꯁꯤꯡꯗꯤ ꯂꯤꯛꯀꯅꯨꯗꯅ ꯊꯧꯔꯥꯅꯤ ꯃꯆꯥ, ꯌꯦꯛꯅꯕꯗ ꯐꯥꯎ ꯄꯤꯊꯛꯅꯔꯤꯅꯤ꯫ ꯒ꯭ꯂꯥꯁ ꯑꯃ ꯂꯧꯔꯒ ꯐꯤꯜꯇꯔꯗꯒꯤ ꯇꯧꯔꯒ ꯊꯛꯑꯣ꯫ ꯍꯣꯏꯗꯦ, ꯌꯨꯝꯗꯕꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯥꯅ ꯑꯣꯏꯅ ꯀꯟꯖꯗꯨꯅ ꯊꯛꯈꯤ꯫ ꯂꯣꯏꯖꯤꯡꯁꯨ ꯃꯃꯥꯏ ꯃꯃꯤꯠ ꯇꯩꯊꯣꯛꯂꯒ ꯆꯪꯂꯛꯏ꯫ ꯏꯆꯜ, ꯆꯥꯛꯇꯣ ꯂꯣꯏꯔꯗꯤ ꯈꯥꯏꯔꯣ, ꯀꯩꯐꯥ ꯏꯕꯥꯅꯤ ꯆꯥꯃꯤꯟꯅꯔꯒꯦ꯫ ꯉꯥꯔꯧꯔ ꯅꯠꯇ꯭ꯔꯒ ꯄꯥꯐꯣꯔ ꯀꯩꯅꯣꯝꯗ ꯇꯧꯔꯣ꯫ ꯀꯩ ꯏꯟꯁꯥꯡꯅꯣ? ꯌꯥꯡꯒꯣꯏ ꯁꯅꯥ ꯋꯥ ꯑꯃꯠꯇ ꯍꯥꯏꯔꯛꯇꯦ꯫ ꯆꯥꯛ ꯄꯨꯈꯝ ꯑꯃ ꯐꯖꯅ ꯁꯦꯝꯂꯒ ꯊꯝꯃꯛꯏ꯫ ꯑꯃꯦꯠꯄꯗꯨꯅ ꯄ꯭ꯂꯦꯠ ꯑꯃꯗ ꯍꯥꯞꯄꯛꯏ, ꯏꯟꯁꯥꯡꯗꯨꯁꯨ ꯅꯤꯡꯊꯤꯅ ꯇꯦꯡꯀꯣꯠ ꯑꯃꯗ ꯍꯥꯞꯂꯒ ꯊꯝꯂꯛꯏ꯫ ꯑꯗꯨꯝꯅ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯀꯔꯣꯝꯗꯒꯤꯅꯣ ꯃꯥꯂꯤꯀꯥ ꯆꯪꯂꯛꯇꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯥꯡꯉꯤꯕ꯭ꯔꯥ ꯁꯦꯡꯉꯤꯕ꯭ꯔꯥ, ꯆꯥꯛꯈꯨꯝꯁꯤꯗ ꯆꯥꯛ ꯆꯥꯁꯟꯗꯣꯏ ꯍꯦꯛꯇ ꯇꯧꯏ꯫ ꯅꯈꯣꯏꯅꯦ ꯈꯔꯗꯤ ꯍꯦꯟꯃꯜꯂꯤꯀꯣ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯑꯣꯏꯅ ꯐꯠ ꯄꯥꯈꯨꯝ ꯄꯤꯔꯛꯏ꯫ ꯆꯥꯛꯄꯨ ꯆꯥꯛꯈꯨꯝꯗ ꯆꯥꯗ꯭ꯔꯗꯤ ꯌꯦꯅꯈꯗ ꯆꯥꯒꯗ꯭ꯔꯣ? ꯀꯩꯅꯣ ꯕꯣꯛ ꯊꯧꯔꯥꯅꯤ, ꯁꯥ ꯌꯦꯟ ꯆꯥꯁꯟꯕꯁꯨ ꯅꯠꯇꯦ꯫ ꯍꯩ, ꯇꯨꯃꯤꯟꯅ ꯂꯩꯌꯨ, ꯅꯪꯅ ꯈꯪꯄꯣꯟꯇꯦ꯫ ꯂꯣꯏꯖꯤꯡ ꯐꯝꯂꯝꯕꯗꯨ ꯄꯨꯛ ꯍꯧꯒꯠꯂꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯅꯦ ꯆꯥꯛ ꯄꯨꯈꯝꯁꯤ ꯁꯨꯃꯥꯡ ꯌꯧꯅꯤꯀꯣ꯫ ꯆꯥꯛ ꯆꯥꯐꯥꯎ ꯆꯥꯐꯝ ꯈꯪꯍꯟꯗ꯭ꯔꯗꯤ ꯊꯣꯡꯅꯤꯕ ꯑꯩꯅ ꯍꯧꯖꯤꯛ ꯌꯦꯟꯗꯣ ꯅꯞ ꯅꯞ ꯂꯥꯎꯅ ꯉꯧꯔꯒ ꯈꯣꯡꯒ꯭ꯔꯥꯏꯕ ꯑꯃ ꯆꯥꯒꯦꯕ꯫ ꯑꯁ ꯚꯥꯏ, ꯑꯍꯟꯒ ꯃꯥꯟꯅꯅꯨꯁꯦ꯫ ꯀꯩꯐꯥꯁꯨ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯂꯣꯏꯖꯤꯡꯕꯨ ꯊꯦꯝꯖꯤꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯂꯣꯏꯖꯤꯡꯅ ꯅꯤꯡꯉꯣ, ꯅꯤꯡꯒꯗꯕꯅꯤ ꯏꯁꯣꯔ ꯍꯥꯏꯁꯦ, ꯑꯗꯨꯕꯨ ꯅꯥꯇꯩ ꯆꯥꯗꯕ ꯃꯑꯣꯡ ꯑꯃ ꯌꯥꯎꯔꯤ꯫ ꯁꯤꯅꯤ ꯑꯩꯅ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯆꯥꯏꯁꯤ꯫ ꯃꯃꯥꯒꯤ ꯃꯆꯥꯅꯤꯅ ꯉꯥꯡꯅꯕ ꯉꯝꯕ ꯅꯠꯇꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯥꯂꯤꯀꯥ ꯍꯔꯦ ꯀ꯭ꯔꯤꯁꯅ ꯁꯣꯟꯗꯅ ꯊꯣꯛꯈꯤ꯫ ꯌꯥꯎꯐꯝ ꯁꯨꯛꯊꯣꯛ ꯊꯣꯛꯇꯕꯁꯤꯗꯁꯨ ꯂꯩꯃꯕꯨ ꯑꯃꯨꯛ ꯄꯛꯁꯤꯟꯕꯤꯔꯝꯃꯤ꯫ ꯁꯅꯥꯇꯣꯝꯕꯁꯨ ꯌꯦꯅꯈꯥꯗꯒꯤ ꯆꯪꯂꯛꯂꯒ ꯂꯣꯏꯗꯦꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯂꯧꯅꯕꯁꯦ, ꯅꯣꯏꯕꯨ ꯈꯔ ꯉꯥꯡꯖꯒꯜꯂꯤ ꯍꯥꯏꯔꯕꯗꯤ ꯇꯨꯃꯤꯟꯅ ꯀꯣꯛ ꯂꯩꯊꯣꯛꯄ ꯌꯥꯗ꯭ꯔꯣ? ꯁꯅꯥ, ꯀꯔꯤ ꯏꯟꯁꯥꯡꯅꯣ? ꯎꯇꯤ ꯊꯣꯡꯕꯅꯦ ꯈꯥꯇꯣꯟ, ꯈꯥꯇꯣꯟꯒꯤ ꯇꯦꯡꯀꯣꯠꯇ ꯈꯔ ꯈꯥꯏꯔꯧꯔꯥ? ꯈꯥꯏꯔꯛꯑꯅꯨ, ꯍꯣꯔꯦꯟ ꯍꯜꯂꯛꯂꯒ ꯆꯥꯔꯒꯦ꯫ ꯁꯣꯔꯥꯠꯀꯤ ꯚꯦꯠ ꯀꯠꯄꯗꯣ ꯑꯃꯨꯛꯇ ꯅꯪꯍꯧꯕ꯭ꯔꯥ ꯌꯦꯡꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯅꯥꯇꯣꯝꯕ ꯆꯪꯈ꯭ꯔꯦ꯫ ꯂꯣꯏꯖꯤꯡꯒ ꯀꯩꯐꯥꯒꯒꯤ ꯑꯋꯥꯠ ꯑꯄꯥ ꯍꯥꯞꯇꯨꯅ ꯂꯩ ꯌꯥꯡꯒꯣꯏ ꯁꯅꯥ꯫ ꯀꯩꯐꯥꯗꯣ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯌꯥꯡꯒꯣꯏ ꯁꯅꯥꯗ ꯑꯃꯨꯛꯁꯨ ꯌꯦꯡꯗ ꯁꯥꯗꯨꯅ ꯌꯦꯡꯂꯤ꯫ ꯂꯣꯏꯖꯤꯡꯅ ꯆꯥꯛ ꯄꯨꯈꯝ ꯃꯈꯥꯗ ꯂꯩꯔꯦ꯫ ꯌꯥꯡꯒꯣꯏ ꯁꯅꯥꯁꯨ ꯃꯕꯨꯡꯅ ꯍꯥꯏꯔꯤ ꯋꯥꯗꯨ ꯀꯔꯤꯅꯣ ꯈꯟꯅ ꯌꯦꯡꯂꯛꯄꯅꯤ꯫ ꯅꯨꯄꯥ ꯃꯥꯒ ꯊꯣꯛ ꯃꯤꯠ ꯆꯥꯅꯔꯨꯏ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯩ ꯀꯣꯂꯦꯖ ꯆꯠꯀꯗꯕꯅꯤ, ꯂꯣꯏꯁꯤꯜꯂꯨꯈꯤꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯍꯥ ꯇꯍꯥ ꯊꯣꯛꯈ꯭ꯔꯦ꯫ ꯀꯩꯐꯥꯁꯨ ꯃꯃꯥꯏ ꯂꯩꯊꯣꯛꯂꯒ ꯅꯣꯛꯅꯤꯡꯕꯗꯨ ꯈꯪꯖꯤꯜꯂꯤ꯫ ꯚꯥꯏ, ꯏꯆꯟꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ꯫
ꯂꯣꯏꯁꯤꯡꯒꯤ ꯋꯥꯗꯨ ꯀꯩꯐꯥ ꯚꯥꯞ ꯏꯑꯣꯏ ꯑꯣꯏꯗꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ꯫ ꯗꯕꯜꯗ ꯐꯔꯝꯃꯤ, ꯁꯛꯁꯨ ꯌꯥꯝ ꯐꯖꯔꯝꯃꯤ꯫ ꯃꯗꯣ ꯋꯥꯈꯜ ꯁꯤꯔꯥꯟꯅꯕꯗꯤ ꯈꯟꯕ ꯌꯥꯗꯦ꯫ ꯑꯩꯒꯤ ꯏꯆꯜ, ꯅꯪꯒꯤ ꯅꯆꯟ, ꯅꯪꯒꯤ ꯅꯆꯟ, ꯑꯩꯒꯤ ꯏꯆꯟ꯫ ꯀꯩꯐꯥ ꯅꯣꯛꯁꯤꯟꯅꯔꯒ, ꯍꯣꯏꯅꯦ, ꯃꯩꯇꯩ ꯕ꯭ꯔꯥꯍꯃꯟ ꯅꯨꯄꯤꯒ ꯂꯧꯕ ꯉꯝꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩꯇꯦꯀꯣ꯫ ꯅꯪ ꯐꯠꯇꯦ ꯍꯥꯏꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯌꯥꯔꯤꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯅꯤꯡꯉꯤꯗꯣ ꯑꯩ ꯈꯪꯏ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯏꯗꯣ ꯅꯣꯟꯊꯔꯒ ꯆꯥꯛꯇꯨ ꯆꯥꯈꯤ꯫ ꯂꯣꯏꯁꯤꯡ ꯆꯥꯛ ꯆꯥꯕꯗꯨ ꯂꯦꯞꯄꯒ ꯀꯩꯐꯥꯗ ꯉꯥꯏꯍꯥꯛ ꯌꯦꯡꯗꯨꯅ ꯂꯩ꯫